Akasbani Imphal Ngangbam Nganthoi na pau pajari ahanbada maruiba pau Raijagi Mantri Mandolgi mifamna Manipur Lok Ayukta Act 2013 semdoknaba ordinance ama puthokre Manipur Sarkar na hairi lup kharana hayang kangpokpi yauna singi jila kharada shutdown laukthokuna miyamgi rally satkani hairiba asi sarkar na haksina lawi Pradhan Mantri Surya Ghar Muft Bijli Yojana gi makhada solar rooftop ki khudongchaba lawningba miyoisingdagi darkhas kauri Bharat ki financial technology sector na Malem gi miyam gi punsida sauna kana ba piragani haina Pradhan Mantri Narendra Modi na phongdokhre amasung Paris Paralympics 2023 da shooting da sanagi takman lawrakhrabi Bharat ki shooter Avani Lekhrabu Pradhan Mantri Narendra Modi na thagatpa phongdokhre Raijagi Mantri Mandolgi mifamna Manipur Lok Ayukta Act 2013 semdoknaba ordinance ama ngasi puthokre Mukhya Mantri gi Bangloda pangthokiba Mantri Mandolgi mifamgi matangda paudamladuna Sarkar gi wangangloi Dr. Sapam Ranjan paummisingda hai Mukhya Mantri Nongthoma Birena Sabapati oiduna ngasi pangthokiba mifamda punna agenda 12 rom puthoktuna khanakhi Manipur Lok Ayukta Act 2013 gi matungina Manipur Lok Ayukta gi chairman amadi members sing asi Rajyapalna selection committee amagi khuthangda khali Ngasigi mifam aduna Lok Ayukta asigi chairman amadi members singi thabak tawbugi matam sahi humbutara dagi humbutara nithoi da sangdoknabagi ordinance adu puthoktuna khanakhibani Dr. Sapam Ranjan makata na hai Manipur Judicial Academy gi ahenba post nipan nauna sembada Mantri Mandolgi mifam na yaba pikhi ngasigi mifam aduda Manipur High Court ta thabak tawriba karmachari singi nongmagi khusumal hengatpada yaba pikre semi skill da hana nongmuda lupa chani humbudra humdoi oiramba adu Samari Marifuda aduga unskilled da lupa chani kunmanga oiramba aduna lupa samri da hengatlagani mifam aduna Manipur Ayush Council linkhanaba bill ama puthoknabagi matangda khanakhi Manipur Lok Ayukta 2014 na chairman amasung mahaki member khudingmak selection committee amana tawraga governor na appoint tawbuni chahi manga oina khanbadugi chahi manga natraga 70 years karamana hange habuda sigi ordinance na koi administrative convenience ki damakta session hoje assembly sessions hoje leitabani na ordinance na 70 years to 72 years the increase tawbagi nasi cabinet sina ordinance ama puthokuna Manipur Lok Ayukta Act 2024 asi amend tawbada ordinance ya Manipur Sarkar na hairi lup kharana hayang kangpokpi yauna singi jila kharada shutdown laukthokuna miyamgi rally satkani hairiba si sarkar na haksina lawi Numit asida miyamna mahusagum kaithel dukan sing sarkar amasung lanai loisang sing hangdoktuna thabak tawbina bahairi Manipur Sarkar gi Home Vibhag ki Commissioner N Ashok Kumar na thokpa cherol amada hai Jaumi Students Federation amadi Kuki Students Organization na tongan ba cherol sing thoktuna tha asigi 38 da shutdown tawduna miyamgi rally satkani haibagi report phangle hauzik oiriba phibam asida shutdown laukthokduna miyamgi rally satpa haibasina Raija sigi santi raksa gi phibamda akaiba pirakpa yabana Hairiba lup sing asina thokiba cherol sing asi sarkar na haksina lawi cherol asina makata na hai rally asi chathandanaba amadi pamdaba thodok sing thorakpa thengnaba sarkar na mari leinaba singda khangankhre santi raksa gi phibamda kaiba pirakpa miyoi singi mathakta ain gi oba thabak lokhatkani haina cherol asina makata ri Bisnupur jila gi Leimaram gi mafam singda Manipur police na thiba humbagi thabak chathabada khusukulai kya marum phagatpa ngamle police ki pauna hai Khulai sing adu Leimaram makha lekai da leba loya lakpa laisangi nongpok thangbada leba nala amada losingduna thamlambani Phagalaba khulai sing adu di SLR ama magazine ama 303 rifle ama SLR live round ani grenade taret tube launcher ani eastern grenade asina singba yauri Phagalaba khulai sing adu Nambol police station da sinakhre Bisnupur jila gi Ngaikhong gram panchayat ki manungda leba khul ahum Ngachaupi Ngaikhong Khulen amadi Ngaikhong Sipaida leba ngayok farm sing ising thumjin khibana ngami sing awaba mayok na ri hairi ising chawna maram oiduna ngami sing na sel sang yok chaba nga sing ngayok farm dagi senthokre lawmi sing awaba mayok na re awaba nanglaba ngami amana sumna hai
ngai khongi mamang lai bajena pachibu loktak chingbra chingdabra chingdraga chingdrai laukthokpiroba aikoi khonjahum aikoi paisa khainaraga laumi sinmi aikoi myam changa aikoi na sengdokpa yaba potto aikoi hiramnala pura aikoi sengdokjageba gram panchayat ki jaga da lai khungang ahum sida lai praja singji isagi hi ge chatpagi hiram lau ubagi hiram nala isa na sengjawa tawjaba maktaneba sarkar gi oiba poramata mateng phangdai baje ngasi media khutangda chief minister gi puning chingsinjari उख्रुल की सिराराखोंग चथरिबा सिराराखोंग हाथै चिली फेस्टिवल की सरुक अमा ओइना ngasi मोरok थारिबा लौमी सिंग ओइबा प्लांट पैथोलॉजी अमसुंग वैल्यू एडिशन हाइबा सेमिनार अमा पांगथोखरे सेमिनार दुदा FGI कॉलेज ऑफ एग्रीकल्चरल साइंस हेनबुंग की असिस्टेंट प्रोफेसर स्टार लुइखम अमसुंग हिल वाइल्ड उख्रुल की प्रोपाइटर लयोनलान बसुमना वांगांखी नुमिनिनी चथरकबा फेस्टिवल असिगी ngasi लोइसिनबगी थौरमदा राममुइबा MLA सरुक याखी लौ सिंगुग मरी लेनबा फार्म सिंग तौहंदुना नुपी सिंगबु हेना शक्ति पिननबगी मतंगदा नोंमगी ओइबा ट्रेनिंग वर्कशॉप अमा नोने जिला की हाउसोंग खुलदा पांगथोखरे थौरमदु मणिपुर स्टेट कमीशन फॉर वुमेन अमसोंग हाउसोंग फार्मर्स प्रोड्यूसर कंपनी लिमिटेड का पुना खुसमनदुना सिनबनी सेनबा सही लिसिंगनी कुनमंगा कुंतरु की ओइना MGNREGA की मखादा थौबाल जिला की ओइना पाइखतकदबा थबक थौरम सिंगी लेबर बजेट सेंबा अमसोंग एक्शन प्लान सेंबगी मतंगदा नोंमगी ओइबा वर्कशॉप अमा ngasi जिला की डिस्ट्रिक्ट इलेक्शन काउंटिंग हॉल पांगथोखरे डिस्ट्रिक्ट प्रोग्राम कोऑर्डिनेटर MGNREGA थौबाल डिस्ट्रिक्ट सिंधुना पांगथोकपा वर्कशॉप अदुदा डेप्यूटी कमिश्नर अहंथेम सुभाष थौबाल डिस्ट्रिक्ट जिला परिषद की चेयरपर्सन KA शोभाना सिंह बसरुक याखी डायरेक्टोरेट ऑफ इंफॉर्मेशन एंड पब्लिक रिलेशंस ना मणिपुर स्टेट जर्नलिस्ट अवार्ड लिसिंगनी कुनमरी पिननबा पौमिसिंगदगी दरखास्त कौरी अवार्ड असी Best Editor Award on National Integration and Communal Harmony, Rural Reporting, Reporting on Public Health and Hygiene, Reporting with Special Reference to Women and Children, Sports Reporting, Art and Culture, Science and Technology amadi Parliamentary Reporting hairiba category nipan da pigani. Paugi marakthana tenba break ama. Institute of Liver and Digestive Sciences Foundation Imphal na lamdam masigi mahiroi kayana medical amadi engineering course imung manungi senthok lambi fattabana tamba phangdabagi ninghanaba poklibasi koknanaba pandamda ILDS Dreamcatcher Scholarship asi chahi asidagi hogdokchari NEETS UG amadi G da khalapa Manipur sarkar gi nominee oiraba sarkar gi institute amadi admission toraba general amadi OBC mahiroi amamam khananaba application form Kokethel haino kungnembi Imphal da leba institute asida ILDS Dreamcatcher Scholarship na MBBS amadi BTech BE tamningba sentho khanthaba imungi mahairoi singda makhoigi manglan mangfaunaba ngamnabagi anauba asha ma piragani akupa marol ki tamak ILDS lakpiraga khangbiu natraga contact number 9436039070 da pau fabiu ताबीरिबा पाव से आकाशवाणी इम्फाल दगिनी प्रधानमंत्री सूर्य घर मुफ्त बिजली योजना की मखादा सोलर रूपटॉप की खुदोंचाबा लौनिंगबा मियोइसिंगदगी दरखास्त कौरी हारिबा स्कीम असिगी इंप्लीमेंटिंग एजेंसी मणिपुर स्टेट पावर डिस्ट्रीब्यूशन कंपनी लिमिटेड न ओइगनी राज्य सरकार की DIPR न थोकपा चेरोल अमदा हाई स्कीम असिगी मखादा किलोवाट अमगी सोलर कैपेसिटी प्लान अमगी ममल सौराकना 50,5 ओइबदा केंद्र सरकार न लुपा 53,900 सब्सिडी पीगनी अदुगा किलोवाट अनि ओइबा प्लांटा लुपा 1,10,10 चंगबदा केंद्र सरकार की सब्सिडी असी लुपा 63,000 मतौसुमना किलोवाट 3 किलोवाट मरीना सिंगबसिंगी ममलसिंगदसु केंद्र सरकार न सब्सिडी पीरी किलोवाट अमगी सोलर पावर प्लांट अमा थंबदा तंगाई फदना चंगबल लमगी पाक चौबा स्क्वायर किलोमीटर 10 इम्फाल जिला द लेबा लांजेना रखलबा महिरोइसिंग तमलिबा स्कूल सिंगी प्रिंसिपल सिंग अमसुंग डिप्यूटी कमिश्नर ग उनबगी थौरमा मंगसी इम्फाल जिला गी डिस्ट्रिक्ट कॉन्फ्रेंस हॉल द पांगथोखरे इम्फाल DC खुमनथेम दाइनाना सभापति ओइदुन पांगथोखिबा मिफम अदुदा IDP महिरोइसिंग द स्कूल सिंग पिरिबा खुदोंचाबा कयागी मतंगदा प्रिंसिपल सिंग DC द पाउदमखी थौरमदा वांगांगबदा DC खुमनथेम दाइनाना हाई लांजेना रखलबा इमुंग सिंगी अंगांग सिंगबु महिमसिंग तमहनबा होनबदा स्कूल सिंग लौरिबा थौदांग असिबु थागतली मखाताना स्कूल सिंगना अवाबा तारबा महिरोइसिंग द मतेंग पांगबियु मांगना मखाताना हाई इम्फाल जिला की ओइना रिलीफ कैंप सिंग द मियोइ 15,000 रोम लेरंबदु हौजिकति 3,000 लोम दमक ngaire मणिपुर बिल्डिंग एंड अदर कंस्ट्रक्शन वर्कर्स वेलफेयर स्कीम की मखादा मसा मसु सिंग महि तंबदा सेल की तेंगबांग लोनिंग लेबर कार्ड पाइरबा मियोइ सिंगना दरखास्त पिसिलपगी मतम सेप्टेम्बर की 3 फावबा सांगदोकले हाइरी
Nasamukta Bharat Abhiyan gi makhada mayai kaba nisa siznabagi mayokta miyambu bhab tahanbagi thorum amang asi Imphal East ki Lamlai Higher Secondary School da pangthokre. Thorum adu Imphal East District Administration amadi District Health Society Imphal East punna sinbani. United Committee Manipur UCM Manipur gi Anoba President YK Dhiren oiragani lubasi gi serolo manhai ngasi pangthokiba General Assembly mifamna mahakpu lisingani kunmari dagi kuntaret phawba pharmacy painanaba khankhibani mifam aduna Santa Nahakpambu General Secretary aduga S Brojen buna Finance Secretary oina khalle Chief Medical Officer Imphal East ki makhada Eastern United Sporting Club Telo amadi Telo Maira Paibina sinduna nongmagi oba lemna layangbagi kema mangasi Nongpong Ningthau Ima Panthui Bisanglen Telo Mayai Lekai da pangthokre Maduda miyoi chanirom layangki Assam Rifles na sinduna National Sports Day ga mari lenana friendly volleyball match amangarang none jila gi tupul da pangthokre Amaromda Assam Rifles na sinduna Ukhrul jila da uthabagi thoroma mangasi pangthokre hairi paugi marak thatna atenba break amamo Rolex tilat hidak si Manipur gi lokpham kaya da mai pak na sangeng tawraba tilat hidak ni Rolex si season bana mayol chikbi mana konsin bi phauda taba utong tin ngaroi kabi marek angang bi waikup man bi ingelai chubi using sa nambi til mahi chupatil singdagi ngathok ngami mahuksa gi khalda akaiba amatta pide aduga pampo bagi awaba ma suklai leiroi har natraga lengoi kharada yalaga hekta chaibi yare Rolex si adom gi manak nakpa tilat hidak yonba dukan khudingda phangbiragani Rolex Lomi Singi Asin Mamaro Akaswani Imphal dagi pauta biri Pradhan Mantri Narendra Modi na hairi Bharat ki financial technology sector na malem gi miyam gi punsida sauna kana ba piragani Mumbai da pangthokpa Global Fintech Festival da wangang bada Pradhan Mantri na hai Bharat ki financial technology asina financial service ta singthaninga oba thodang ama lori Fintech na purakliba ahongba sina leba asida sobakana ba mapire Fintech industries asida $1 billion kuntra mathoi hena sel thada bagi record fangi thoromdugi tungda Pradhan Mantri na exhibition adu da hangliba stall sing chatuning singki festival asi Payment Council of India Fintech Convergence Council na puna sinbani Paris Paralympics lisingni kunmari da shooting da sanagi takman lawrakhrabi leba asigi shooter Avani Lekhrabu Pradhan Mantri Narendra Modi na thagatpa phongdokre Avani Lekhrana R2 Women's 10 meter air rifle SS1 event ta sanagi takman lawkhibani social media da thagatpa warolam da Sri Modi na hai Avani na Paralympic Games ta takman ahum lawba ngamba ahanba nupi sanaroi oire Sri Modi na maki hotnaba kanbabu thagaladuna sanaroi asina khoibu saukthokchaba pokhale haina phongdokhi Pradhan Mantri na event asimakta da sanjangi takman phangkhrabi leba asigi shooter Mona Agarwal busu thagatpa phongdokhi Sri Modi na hai maki singthaningai oiba mai pakpa asigidamak leba asina saukthokchaba phawi Nifumdoi Suba Manipur State Junior Boys and Girls Kho-Kho Championship lisingani kunmari gi ngasi Imphal East ki Paurabi Development Committee ground da hodokre hodokpagi tharomdu da Khunrakpam Jilla Parishad ki member Usam Indra Kumar Waiton GP gi chairperson Konthaujam Kalachana jingba miyo kyana saruk yakhi ahoba numita sanakiba match ta Paurabi Rising Star Club na Leimaram Yaiphalamjing Lupu Panjil kunthra mari kunthani thoida thoiki Islamabad ta sahi sigi October thada pangthokadoriba Shanghai Cooperation Organization SCO mifamda saruk yanabagi damak Pakistan na Pradhan Mantri Narendra Modi da barton tawrakle Paumisingda wangang bada Pakistan gi Foreign Affairs Mantraloy gi wangang loi Mamata Zahra Balos na hai sahi sigi October thagi 13 dagi 15 phawba Islamabad ta pangthokadaba Council of Heads Government CHG mifamda saruk yanaba Pradhan Mantri Narendra Modi yauna SCO member oiriba singi makok thongbalu singba Pakistan na barton tawkhre aroibada maroiba paw amukhanna Rajya Mantri Mandolgi mifamna Manipur Lok Ayukta Act 2013 semdongnaba ordinance ama puthokre Manipur Sarkar na hairi lup khara na hayang kangpokpi yauna singi jila khara da shutdown lauthoktuna miyam gi rally chatkani hairiba si sarkar na hakjina lawi Pradhan Mantri Surya Ghar Muft Bijli Yojana gi makhada solar rooftop ki khudongchaba launingba miyoisingdagi darkhas kauri Bharat ki financial technology sector na malem gi miyam gi punsida sauna kanaba piragani haina Pradhan Mantri Narendra Modi na phongdokre amasung Paris Paralympics 2023 da shooting da sanagi takman lawrakhrabi shooter Avani Lekhrabu Pradhan Mantri Narendra Modi na thagatpa phongdokre
पाउ लोइजरे।